ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯟꯖꯨ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯡꯄꯣꯛ ꯂꯥꯛꯄ ꯀꯧꯕ ꯈꯨꯡꯒꯪ ꯑꯃꯗ ꯃꯇꯥꯔꯣꯏ ꯑꯅꯤꯈꯛ ꯃꯇꯧ ꯂꯩꯕꯤ ꯑꯃꯗꯤ ꯆꯪꯈꯣꯟꯕꯤ ꯌꯥꯝꯅ ꯂꯨꯅ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯃꯈꯩ ꯇꯤꯟꯅꯩ ꯂꯣꯏꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯄꯥ ꯀꯥꯏꯅꯈꯤꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯡꯁꯨ ꯌꯥꯝ ꯋꯥꯅꯩ꯫ ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯒꯨꯝ ꯌꯥꯝꯅ ꯄꯥꯝꯃꯨꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯅꯐꯝ ꯍꯥꯏꯅꯐꯝ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯅꯤꯅ ꯃꯆꯥ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯕ, ꯉꯥꯒ ꯏꯁꯤꯡꯒ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕꯒꯨꯝ ꯂꯣꯏꯅꯕ ꯃꯇꯧꯗꯨ ꯌꯦꯡꯖꯔꯒ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯇꯥ ꯑꯅꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯃꯨꯡ ꯑꯅꯤꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯩ꯫ ꯃꯇꯧ ꯂꯩꯕꯤꯅ ꯌꯥꯌꯥ ꯕꯥꯕꯥ ꯈꯔ ꯂꯥꯎꯖꯩ, ꯑꯗꯨꯒ ꯆꯪꯈꯣꯟꯕꯤꯅ ꯈꯔ ꯋꯥ ꯉꯥꯡꯒꯟꯗꯕ, ꯃꯕꯨꯛꯅꯤꯡꯗ ꯋꯥ ꯊꯝꯒꯟꯕ, ꯍꯥꯏꯗꯣꯛꯀꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯄꯥꯝꯗꯕ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯂꯣꯏꯅ ꯈꯪꯅꯩ, ꯑꯃꯅ ꯑꯃꯕꯨ ꯂꯨꯅ ꯈꯟꯖꯩ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯃꯇꯥ ꯑꯅꯤꯅ ꯂꯧꯕꯨꯛꯇꯒꯤ ꯄꯤꯔꯨꯛ ꯍꯦꯛꯂꯨꯗꯨꯅ ꯀꯥꯔꯛꯄꯗ ꯇꯝꯕ ꯅꯨꯄꯥ ꯁꯑꯣꯡ ꯁꯥꯗꯥꯗ ꯂꯝꯕꯥ ꯂꯩꯇꯅ ꯐꯖꯈ꯭ꯔꯕ, ꯃꯤꯅꯣꯛꯅ ꯊꯃꯣꯏ ꯍꯨꯅ ꯐꯖꯔꯕ ꯅꯤꯡꯊꯧꯀꯣꯟꯒꯤ ꯃꯆꯥ ꯃꯥꯟꯕ ꯅꯨꯄꯥ ꯑꯃ ꯃꯈꯣꯏ ꯇꯝꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯏ꯫ ꯃꯈꯣꯏ ꯎꯕꯗ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯈꯥꯝꯂꯒ ꯋꯥꯔꯤ ꯍꯧꯔꯛꯏ꯫ "ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ"꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯇꯧ ꯂꯩꯕꯤꯅ "ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ?" "ꯑꯩꯒꯤ ꯃꯤꯡ ꯕꯤꯕꯥꯔꯦꯜ ꯀꯧꯖꯩ꯫ ꯑꯩ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯑꯃ ꯆꯠꯆꯔꯨꯕꯅꯤ꯫ ꯑꯩꯒꯤ ꯈꯨꯜ ꯀꯕꯣꯛꯄꯣꯛꯄꯤ ꯇꯥꯒꯗꯕ ꯂꯝꯕꯤꯁꯦ, ꯈꯨꯜꯁꯤꯒꯤ ꯃꯤꯗ ꯍꯪꯖꯔꯛꯄꯗ ꯑꯁꯝꯕ ꯂꯝꯕꯤꯁꯦ ꯁꯤꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯗꯨꯅ ꯃꯁꯤꯗ ꯎꯔꯤꯕ ꯂꯝꯕꯤ ꯑꯅꯤ ꯐꯥꯡꯕꯁꯤ ꯀꯗꯣꯝꯗ ꯆꯠꯀꯗꯕꯅꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ"꯫ ꯃꯇꯧ ꯂꯩꯕꯤꯅ "ꯑꯗꯨꯗꯤ ꯃꯁꯤꯗ ꯎꯔꯤꯕ ꯂꯝꯕꯤ ꯑꯅꯤ ꯐꯥꯡꯕꯁꯤꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ, ꯃꯁꯤꯗ ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯄꯤꯌꯨ, ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯈꯨꯜꯗꯣ ꯊꯦꯡꯅꯕꯤꯔꯅꯤ꯫ "ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯗꯣ ꯁꯣꯝ ꯑꯅꯤꯒꯤ ꯃꯤꯡꯁꯤꯡꯗꯨꯕꯨ ꯑꯃꯨꯛꯇ ꯈꯪꯖꯍꯧꯕ ꯌꯥꯒꯗ꯭ꯔꯣ?" "ꯌꯥꯅꯤꯌꯦ꯫ ꯑꯩꯒꯤ ꯃꯤꯡꯅ ꯃꯇꯧ ꯂꯩꯕꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯁꯤꯒꯤ ꯃꯤꯡꯅ ꯆꯪꯈꯣꯟꯕꯤ ꯀꯧꯏ"꯫ ꯕꯤꯕꯥꯔꯦꯜ ꯆꯪꯈꯣꯟꯕꯤꯗ ꯌꯦꯡꯂꯒ "ꯆꯪꯈꯣꯟꯕꯤꯗꯤ ꯋꯥꯁꯨ ꯑꯝꯇ ꯉꯥꯡꯗꯦ, ꯃꯤꯡꯒ ꯃꯇꯧꯒ ꯌꯥꯝꯅ ꯆꯨꯅꯔꯝꯒꯗꯕ ꯃꯥꯜꯂꯤ"꯫ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨ ꯋꯥꯗꯨ ꯇꯥꯔꯒ ꯌꯦꯡꯅꯔꯒ ꯈꯨꯠꯆꯞꯄꯤ ꯁꯤꯛꯅꯗꯨꯅ ꯅꯣꯛꯄ ꯈꯪꯅꯩ꯫ ꯃꯇꯧ ꯂꯩꯕꯤꯅ "ꯌꯥꯝ ꯆꯥꯟꯅꯕꯅꯤ. ꯃꯤꯡꯁꯨ ꯈꯪꯂꯕꯅꯤꯅ ꯅꯣꯡꯃ ꯀꯣꯏꯊꯣꯛꯆꯔꯛꯀꯦ, ꯌꯥꯏꯀꯣ"꯫ ꯃꯇꯧ ꯂꯩꯕꯤ ꯕꯤꯕꯥꯔꯦꯜꯅ ꯂꯣꯟꯅ ꯂꯣꯟꯅ ꯆꯪꯈꯣꯟꯕꯤꯗ ꯌꯦꯡꯕꯗꯨ ꯎꯔꯗꯨꯅ ꯕꯤꯕꯥꯔꯦꯜꯅ ꯆꯪꯈꯣꯟꯕꯤꯕꯨ ꯊꯋꯥꯏ ꯇꯥꯖꯔꯦ ꯍꯥꯏꯕꯁꯤ ꯉꯁꯥꯏꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯇꯧ ꯂꯩꯕꯤꯅ "ꯌꯥꯏꯌꯦ, ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ"꯫ ꯕꯤꯕꯥꯔꯦꯜ ꯆꯪꯈꯣꯟꯕꯤꯗ ꯌꯦꯡꯂꯒ "ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ"꯫ ꯑꯁꯨꯝꯅ ꯆꯠꯈꯤ꯫ ꯃꯇꯥ ꯑꯅꯤꯈꯛꯇꯨꯁꯨ ꯕꯤꯕꯥꯔꯦꯜꯅ ꯍꯨꯔꯥꯟꯅ ꯌꯦꯡꯕ ꯃꯇꯧꯁꯤꯡꯗꯨ ꯉꯥꯡꯅꯔꯒ ꯅꯣꯛ ꯅꯣꯛꯇꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯕꯤꯕꯥꯔꯦꯜ ꯂꯥꯛꯂꯦ, ꯊꯣꯔꯛꯎ ꯍꯥꯏꯅ ꯄꯥꯎꯖꯦꯜꯂꯛꯂꯦ꯫ ꯃꯇꯧ ꯂꯩꯕꯤ ꯆꯪꯈꯣꯟꯕꯤꯒꯤꯗ ꯂꯥꯛꯂꯦ꯫ "ꯏꯕꯦꯝꯃ, ꯉꯔꯥꯡꯒꯤꯗꯨ ꯂꯥꯛꯏ꯫ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯈꯪꯗꯦ. ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯄꯕꯨ ꯑꯁꯨꯛ ꯉꯟꯅ ꯂꯥꯛꯏꯁꯦ. ꯃꯃꯤꯠꯇ ꯅꯪꯇ ꯎꯔꯕ ꯈꯪꯗꯦ. ꯌꯥꯔꯦꯍꯦ ꯅꯪꯁꯨ, ꯋꯥꯈꯜꯒꯗꯤ ꯑꯥ ꯌꯧꯈ꯭ꯔꯦ. ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯥꯜꯂꯤ, ꯃꯐꯤ ꯅꯥꯜꯂꯤ, ꯃꯁꯛ ꯍꯥꯏꯔꯦ. ꯅꯪꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯐꯖꯩ. ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯕ ꯑꯩꯗꯤ ꯁꯦꯁꯦ ꯄꯨꯖꯈ꯭ꯔꯣ ꯍꯥꯏꯗꯅ ꯄꯤꯊꯣꯛꯈ꯭ꯔꯗꯧꯅꯤ. ꯑꯐꯕ ꯅꯨꯄꯥꯗꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦ. ꯌꯥꯔꯦ ꯏꯕꯦꯝꯃ, ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯄꯥꯅꯣ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ. ꯋꯥꯈꯜꯗꯤ ꯁꯥꯒꯠꯇ꯭ꯔꯤ ꯑꯥ ꯌꯧꯕꯤꯗ. ꯈꯪꯖꯔꯦ ꯏꯕꯦꯝꯃ, ꯄꯥꯝꯗꯕꯃꯨꯛ ꯁꯥꯕꯤꯔꯛꯂꯅꯨ. ꯁꯠ ꯂꯣꯏꯁꯤꯜꯂꯛꯑꯣ, ꯉꯥꯏꯍꯥꯛ ꯊꯣꯛꯄꯤꯔꯨꯔꯁꯤ, ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯊꯣꯛꯇꯨꯅ ꯂꯩꯀꯥꯏ ꯏꯅꯦꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯍꯩꯖꯨ ꯆꯥꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯕꯤꯕꯥꯔꯦꯜ ꯑꯃꯨꯛ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯈꯔꯗꯒꯤ ꯊꯃꯣꯏꯒꯤ ꯋꯥꯗꯨ ꯐꯣꯡꯗꯣꯛꯅꯗꯨꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯇꯧ ꯂꯩꯕꯤꯁꯨ ꯌꯥꯝ ꯄꯦꯟꯖꯩ ꯆꯪꯈꯣꯟꯕꯤ ꯑꯃꯗꯤ ꯕꯤꯕꯥꯔꯦꯜꯒꯤ ꯃꯇꯧ ꯎꯔꯒ꯫ ꯃꯇꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨ ꯃꯥꯅꯁꯨ ꯌꯥꯝ ꯄꯥꯝꯖꯩ꯫ ꯃꯇꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯤꯍꯧꯕ ꯀꯜꯂꯛꯄ ꯑꯃꯠꯇ ꯂꯩꯅꯗꯦ꯫ ꯕꯤꯕꯥꯔꯦꯜꯅ ꯆꯪꯈꯣꯟꯕꯤꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯖꯩ, ꯐꯖꯅ ꯂꯣꯏꯅꯕꯤ, ꯌꯥꯝꯅ ꯅꯨꯡꯁꯤ ꯄꯥꯝꯃꯨꯖꯩ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯕꯤꯕꯥꯔꯦꯜꯒꯤ ꯃꯃꯥ ꯃꯄꯥ ꯊꯥꯔꯛꯇꯨꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯔꯦ꯫ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯂꯨꯍꯣꯡꯕꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯂꯦꯞꯄ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯧ ꯂꯩꯕꯤ ꯑꯃꯗꯤ ꯆꯪꯈꯣꯟꯕꯤ ꯀꯥꯏꯅꯔꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯇꯨꯛꯊꯅꯔꯛꯏ꯫ "ꯆꯪꯈꯣꯟꯕꯤ, ꯅꯪꯗꯤ ꯂꯨꯍꯣꯡꯈ꯭ꯔꯅꯤꯀꯣ? ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯄꯨꯟꯕ ꯐꯪꯂꯔꯣꯏꯀꯣ?
ꯐꯪꯂꯔꯣꯏ ꯑꯩ ꯏꯈꯣꯡꯁꯤ ꯊꯥꯡꯗꯣꯛꯂꯒ ꯆꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯁꯨ ꯅꯪ ꯌꯥꯎꯗꯅ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ ꯄꯨꯛꯅꯤꯡꯁꯤ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝ ꯇꯣꯟꯕ ꯁꯥꯠꯅꯤ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎ ꯏꯇꯥꯔꯣꯏ ꯀꯌꯥ ꯊꯥꯗꯣꯛꯂꯝꯂꯒ ꯃꯍꯥꯟꯖꯃꯥꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯂꯩꯅꯔꯅꯤꯀꯣ ꯍꯥꯏꯔꯤꯕ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯥꯛꯇꯨꯅ ꯃꯍꯥꯟꯖꯃꯥꯒꯤ ꯃꯈꯥꯗ ꯆꯠꯈꯤꯅꯤ ꯆꯪꯈꯣꯟꯕꯤꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯅꯨꯄꯥ ꯑꯣꯏꯔꯝꯂꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ ꯌꯨꯝ ꯄꯥꯟꯅꯔꯁꯨ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯊꯦꯡꯅꯅꯤ ꯊꯕꯛ ꯁꯨꯔꯁꯨ ꯁꯨꯃꯤꯟꯅꯕ ꯌꯥꯔꯅꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗꯗꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯇꯥ ꯅꯪꯁꯦ ꯈꯥꯏꯅꯔꯅꯤꯀꯣ ꯃꯇꯧ ꯂꯩꯕꯤ ꯆꯪꯈꯣꯟꯕꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯈꯟꯗꯨꯅ ꯅꯣꯛꯂꯗꯨꯅ ꯐꯥꯒꯤ ꯑꯃꯨꯛ ꯇꯥꯊꯣꯔꯛꯏ ꯃꯊꯪ ꯃꯄꯣꯛꯇꯤ ꯏꯕꯥꯅꯤ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯁꯤ ꯀꯥꯏꯅꯗꯅꯕ ꯍꯟꯗꯛꯀꯤꯗꯤ ꯌꯥꯔꯔꯣꯏ ꯃꯇꯧ ꯂꯩꯕꯤ ꯆꯪꯈꯣꯟꯕꯤꯒꯤ ꯃꯃꯥꯏꯗ ꯅꯥꯟꯗꯨꯅ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯑꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨꯗꯤ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯑꯩꯁꯨ ꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯎꯅꯤꯡꯉꯦꯗꯅ ꯑꯩꯗꯤ ꯐꯠ ꯍꯦꯛꯇ ꯆꯦꯜꯂꯛꯇꯣꯏꯅꯤ ꯍꯣꯏ ꯂꯥꯛꯑꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯗꯨꯅꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯉꯥꯏꯗꯣꯏꯁꯦ ꯂꯥꯛꯀꯅꯤ ꯏꯕꯦꯝꯃ ꯅꯪꯅꯗ ꯑꯩ ꯀꯥꯎꯈꯤꯗꯧꯗꯅꯤ ꯑꯗꯨ ꯐꯔꯦꯁꯦ ꯅꯪꯒꯤ ꯄꯣꯠ ꯆꯩ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯂꯩꯔꯤꯕ ꯀꯔꯤ ꯂꯩꯒꯗꯧꯕ ꯋꯥꯠꯂꯤꯕ ꯍꯥꯏꯗꯣ ꯂꯣꯏꯅ ꯆꯤꯡꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯀꯨꯏꯗ꯭ꯔꯦ ꯃꯇꯝ ꯍꯥꯏꯁꯤꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯔꯣꯏꯗꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯃꯈꯩ ꯇꯧꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯃꯇꯝꯅꯗꯤ ꯈꯥꯝꯕ ꯌꯥꯗ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯤ ꯅꯨꯄꯥ ꯃꯌꯨꯝ ꯁꯦꯜ ꯄꯥꯏꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯕꯅ ꯂꯨꯍꯣꯡꯕꯗꯨ ꯆꯥꯎꯅ ꯑꯋꯥꯠꯄ ꯂꯩꯇ ꯄꯥꯡꯊꯣꯛꯈꯤ ꯃꯇꯝꯁꯤꯗ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯃꯥ ꯁꯅꯥꯍꯟꯒꯤ ꯊꯃꯣꯏꯗ ꯈꯪꯍꯧꯗꯅ ꯀꯜꯂꯛꯄ ꯃꯤꯍꯧꯕꯒꯤ ꯏꯊꯤꯜ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯛꯈꯤ ꯆꯪꯈꯣꯟꯕꯤꯕꯨ ꯅꯨꯡꯁꯤꯔꯨꯗꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯅꯤ ꯋꯥꯅ ꯍꯤꯡꯃꯤꯟꯅꯔꯝꯂꯒ ꯈꯪꯍꯧꯗꯅ ꯊꯥꯛ ꯋꯥꯡꯕ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗ ꯑꯣꯟꯈꯤꯕꯒꯤ ꯀꯜꯂꯛꯄꯗꯨꯅꯤ ꯁꯅꯥꯍꯟꯕꯤ ꯂꯨꯍꯣꯡꯕ ꯍꯜꯂꯛꯂꯒ ꯇꯨꯝꯂꯝꯗꯥꯏ ꯃꯊꯟꯇ ꯈꯜꯂꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯆꯪꯈꯣꯟꯕꯤꯅ ꯂꯩꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯇꯧ ꯂꯩꯕꯤꯗꯅ ꯊꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯆꯪꯈꯣꯟꯕꯤꯒꯤ ꯃꯍꯨꯠꯇ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯁꯦ ꯋꯥꯈꯜ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯒꯅꯤ ꯑꯁꯨꯝ ꯈꯜꯂꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯃꯆꯥꯅꯨꯄꯤꯗ ꯉꯥꯡ ꯁꯛꯄ ꯅꯣꯡꯉꯥꯟꯕꯒ ꯍꯧꯔꯛꯂꯤ ꯍꯥꯏ ꯃꯇꯧ ꯂꯩꯕꯤꯌꯥ ꯍꯧꯒꯠꯂꯣꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯃꯇꯝꯂꯣ ꯍꯥ ꯃꯤ ꯃꯆꯥꯅ ꯅꯪꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗ ꯑꯣꯟꯈꯤꯕ ꯑꯗꯨꯒ ꯅꯪꯅ ꯄꯨꯊꯔꯒ ꯂꯩꯍꯧꯕ ꯑꯁꯨꯝꯅ ꯉꯥꯡꯅ ꯂꯝ ꯇꯥꯁꯤꯜꯂꯤ ꯃꯇꯧ ꯂꯩꯕꯤꯁꯨ ꯉꯥꯡꯕ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯏ ꯀꯔꯤꯅꯣ ꯏꯃꯥ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯤꯕꯗꯨꯕꯣ ꯀꯔꯤꯒꯤ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗꯕꯅꯣ ꯌꯦꯡꯉꯣ ꯉꯔꯥꯡꯒꯤ ꯂꯨꯍꯣꯡꯕꯗꯣ ꯀꯌꯥ ꯐꯖꯅ ꯍꯣꯡꯉꯤ ꯃꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦꯗꯅ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯔꯝꯕꯗꯨ ꯃꯤꯗꯤ ꯅꯨꯄꯥ ꯑꯐꯕ ꯐꯪꯂꯤ ꯍꯥꯏꯗꯅ ꯊꯣꯛ ꯆꯠꯈ꯭ꯔꯦꯗꯅ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯃꯤ ꯅꯨꯄꯥꯗꯨꯒ ꯅꯨꯡꯁꯤꯅꯔꯒ ꯍꯥꯏꯅꯗꯅ ꯂꯧꯅꯈ꯭ꯔꯕꯗꯨꯕꯨ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦꯕ ꯃꯤꯒꯤ ꯏꯃꯨꯡ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯏꯃꯥ ꯃꯤ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯣꯏꯅꯖꯔꯛꯄꯤ ꯏꯇꯥꯟ ꯃꯥꯅ ꯅꯨꯡꯉꯥꯏꯈꯤꯕꯗꯨꯅꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯍꯧꯗꯣꯏꯁꯦ ꯃꯤꯅ ꯅꯨꯡꯉꯥꯏꯈ꯭ꯔꯒ ꯅꯪꯒꯤ ꯆꯦꯡ ꯆꯔꯥ ꯑꯃ ꯀꯥꯟꯅꯒꯗ꯭ꯔꯣ ꯍꯥ ꯅꯪꯉꯣꯟꯗꯅ ꯑꯄꯪ ꯁꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯉꯥꯡꯂꯤ ꯆꯩꯔꯤ ꯑꯗꯨꯕꯨ ꯃꯇꯧ ꯂꯩꯕꯤꯗꯤ ꯃꯇꯥꯕꯨ ꯅꯨꯡꯁꯤꯕꯅ ꯃꯃꯥꯒꯤ ꯋꯥ ꯇꯥꯗꯦ ꯃꯇꯥꯕꯨ ꯀꯟꯈꯠꯂꯤ ꯑꯁꯨꯝꯅ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯂꯥꯛꯂꯤ ꯆꯤꯡꯂꯦꯝꯕꯤ ꯃꯌꯨꯝ ꯌꯧꯕꯒ ꯃꯇꯧ ꯂꯩꯕꯤ ꯍꯥꯟꯅ ꯊꯤ ꯆꯍꯤ ꯀꯌꯥ ꯎꯅꯈꯤꯗ꯭ꯔꯕꯒꯨꯝ ꯎꯅꯕꯗ ꯀꯣꯟꯗꯨꯅ ꯑꯣꯛ ꯈꯣꯡꯈꯩ ꯀꯞꯃꯤꯟꯅꯩ ꯁꯅꯥꯍꯟꯕꯤꯗꯤ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯊꯧꯔꯝꯗꯨ ꯃꯇꯦꯡ ꯄꯥꯡꯈꯤꯗ꯭ꯔꯦ ꯃꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯡꯅꯕ ꯆꯥꯅ ꯊꯛꯅꯔꯤꯕꯗꯨ ꯃꯕꯨꯛꯅꯤꯡꯗ ꯌꯦꯡꯂꯒ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯤꯗ ꯃꯆꯤꯟ ꯄꯩꯗꯨꯅ ꯈꯥꯅ ꯌꯦꯡꯂꯤ ꯃꯇꯧ ꯂꯩꯕꯤꯅꯗꯤ ꯃꯃꯥꯒꯤ ꯃꯑꯣꯡꯗꯨ ꯈꯪꯂꯤ ꯎꯔꯤ ꯃꯗꯨ ꯂꯣꯠꯁꯤꯜꯂꯒ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯔꯝꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯔꯥꯎꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯅꯗꯨꯅ ꯃꯌꯥꯝꯗꯨ ꯆꯠꯈ꯭ꯔꯦ ꯆꯪꯈꯣꯟꯕꯤꯁꯨ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯗꯥꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯖꯣꯔꯣ ꯈꯥꯝꯕ ꯌꯥꯗ ꯁꯤꯡꯊꯥꯅ ꯍꯟꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯆꯪꯈꯣꯟꯕꯤ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯂꯦ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯇꯧ ꯂꯩꯕꯤ ꯃꯇꯥꯒꯤ ꯃꯌꯨꯝꯗ ꯑꯌꯨꯛ ꯉꯟꯇꯥꯅ ꯆꯠꯂꯤ ꯆꯪꯈꯣꯟꯕꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯩ ꯍꯔꯥꯎꯃꯟꯈꯤꯗꯅ ꯅꯅꯥꯛꯇ ꯍꯦꯛꯇ ꯆꯦꯜꯂꯛꯂꯕꯅꯤ ꯑꯩꯁꯨ ꯅꯪ ꯌꯥꯝ ꯎꯅꯤꯡꯗꯅ ꯂꯩꯔꯝꯃꯤꯅꯤ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯒ ꯍꯣꯔꯦꯟ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯜꯂꯨꯀꯣ ꯆꯥꯛꯀ ꯆꯥꯃꯤꯟꯅꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯍꯣꯏ ꯆꯥꯁꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯣꯏꯅꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯥꯛꯈꯨꯝꯗ ꯏꯟꯁꯥꯡ ꯁꯦꯝꯅ ꯁꯥꯎꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ
ꯆꯥꯛꯈꯨꯝ ꯆꯪꯃꯤꯟꯅꯗꯨꯅ ꯆꯪꯈꯣꯟꯕꯤꯒꯤ ꯃꯆꯥ ꯌꯥꯎꯔꯒ ꯀꯔꯤ ꯃꯃꯤꯡ ꯊꯣꯟꯕ ꯀꯔꯤ ꯃꯐꯤ ꯁꯦꯠꯍꯟꯒꯅꯤ ꯀꯃꯥꯏꯅ ꯁꯦꯟꯅꯕꯤꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯁꯥꯒꯠꯃꯤꯟꯅꯩ꯫ ꯁꯣꯝꯗꯅ ꯁꯅꯥꯍꯟꯕꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯇꯥꯗꯕ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯛꯅꯤꯡ ꯑꯣꯟꯅꯕ ꯋꯥ ꯀꯌꯥ ꯍꯥꯏꯖꯤꯟꯕ ꯂꯦꯞꯇꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯃꯇꯧ ꯂꯩꯕꯤ ꯆꯪꯈꯣꯟꯕꯤꯒꯤꯗꯒꯤ ꯍꯜꯂꯛꯂꯤ꯫ ꯃꯤ ꯇꯥꯔꯔꯣꯏ ꯃꯃꯥ ꯃꯆꯥ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕ ꯃꯤꯀꯨꯞꯇ ꯑꯩꯗꯤ ꯁꯨꯛꯊꯥ ꯊꯥꯖꯗꯦꯕ ꯃꯤ ꯑꯃꯕꯨ ꯑꯁꯨꯛ ꯊꯨꯅ ꯏꯋꯥ ꯋꯥꯗ ꯀꯅꯥꯒꯤ ꯃꯇꯦꯡ ꯌꯥꯎꯗ ꯅꯨꯡꯉꯥꯏꯕ ꯌꯥꯄꯣꯟꯇꯦ꯫ ꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯃꯥ ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯂꯩꯔꯝꯃꯣꯏꯅꯦ꯫ ꯆꯪꯈꯣꯟꯕꯤ ꯑꯩꯅ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯤ꯫ ꯍꯣꯠꯅꯕ ꯌꯥꯝ ꯀꯟꯖꯕꯤ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯍꯩꯇꯕꯤ꯫ ꯉꯁꯤ ꯃꯥꯅ ꯐꯪꯂꯤꯕ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯍꯣꯠꯅꯖꯃꯟ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ꯫ ꯑꯄꯪꯕꯤ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯃꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅ ꯀꯅꯥꯅꯁꯨ ꯂꯣꯏꯅ ꯈꯪꯕ ꯉꯝꯄꯣꯟꯇꯦꯅꯦ꯫ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯊꯕꯛ ꯑꯃ ꯃꯃꯥ ꯃꯆꯥꯅ ꯇꯧꯕꯗꯒꯤ ꯉꯁꯤ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯂꯤꯕꯁꯤ꯫ ꯅꯪꯉꯣꯟꯗꯒꯤ ꯆꯪꯈꯣꯟꯕꯤꯅ ꯀꯔꯤ ꯍꯦꯟꯗꯅ ꯃꯥꯅ ꯅꯨꯄꯥ ꯑꯐꯕ ꯐꯪꯂꯒ ꯅꯪꯅ ꯀꯔꯤꯒꯤ ꯐꯪꯗꯦ? ꯑꯩ ꯌꯥꯝ ꯆꯤꯡꯅꯩ꯫ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ ꯍꯥꯏꯔꯤꯕꯁꯤ ꯆꯤꯡꯅꯕ ꯂꯩꯌꯦꯕ ꯑꯩ ꯆꯤꯡꯅꯕ ꯑꯃ ꯂꯩ꯫ ꯑꯁ ꯏꯃꯥ ꯅꯪꯁꯦ ꯇꯥꯅꯤꯡꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯗ꯫ ꯅꯪ ꯑꯗꯨꯝ ꯃꯤꯒꯤ ꯐꯠꯇꯕ ꯀꯗꯥꯏꯗꯒꯤꯅꯣ ꯀꯣꯠꯁꯤꯜꯂꯒ ꯉꯥꯡꯍꯧꯔꯣꯀꯣ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯑꯩꯗꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯋꯥꯗꯣ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯉꯥꯡꯕꯗꯤ ꯂꯦꯞꯇꯦ꯫ ꯅꯣꯡꯃꯁꯨ ꯃꯇꯧ ꯂꯩꯕꯤ ꯐꯤ ꯁꯥꯅꯕ ꯃꯪꯒꯣꯜꯗ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩ꯫ ꯁꯅꯥꯍꯟꯕꯤ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯃꯨꯟꯅ ꯇꯥꯎ꯫ ꯏꯃꯥꯅ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯈꯜꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯀꯔꯤ ꯇꯧꯔꯒꯦ ꯏꯃꯥ? ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯏꯃꯥꯁꯦ ꯋꯥꯈꯜ ꯑꯃ ꯏꯁꯤꯡ ꯁꯤꯡꯅꯗꯨꯅ ꯂꯩꯔꯦ꯫ ꯏꯃꯥꯅ ꯂꯥꯏ ꯁꯥꯟꯅꯕꯤ ꯂꯥꯏ ꯌꯦꯡꯕ ꯍꯩꯕꯤ ꯑꯩꯅ ꯈꯪꯗꯕ ꯎꯗꯕ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯣꯏꯔꯣ ꯍꯧꯖꯤꯛꯀꯤꯕꯨ ꯑꯣꯏꯔꯣ ꯍꯧꯈꯤꯕ ꯑꯣꯏꯔꯣ ꯂꯣꯏꯅ ꯎꯕ ꯉꯝꯕ ꯍꯥꯏꯕ ꯉꯝꯕ ꯏꯃꯥ ꯑꯃ ꯂꯩ꯫ ꯃꯗꯨꯒ ꯑꯩꯒ ꯀꯨꯞꯅ ꯇꯥꯟꯅꯔꯕꯅꯤ꯫ ꯑꯃꯨꯛꯇ ꯏꯃꯥ ꯏꯆꯥ ꯌꯦꯡꯊꯣꯛꯂꯨꯁꯤ꯫ ꯃꯤꯒꯤ ꯑꯐꯕ ꯂꯥꯏꯕꯛ ꯑꯐꯕ ꯗꯥꯎꯁꯦ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯃꯤ ꯑꯃꯅ ꯑꯃꯗꯒꯤ ꯃꯨꯟꯕ ꯌꯥꯏ ꯍꯥꯏ꯫ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯁꯦ ꯏꯃꯥꯗꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯃꯁꯤ ꯃꯍꯧꯁꯥ ꯑꯣꯏꯗꯦꯀꯣ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕ? ꯑꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯩꯗꯤ ꯌꯥꯕ ꯉꯝꯃꯣꯏ꯫ ꯀꯩꯁꯨ ꯇꯧꯗꯅ ꯀꯔꯤꯃꯨꯛ ꯌꯦꯡꯂꯨꯗꯣꯏꯅꯣ? ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯈꯪꯉꯤ ꯅꯪꯅ ꯊꯕꯛꯁꯦ ꯀꯔꯤꯁꯨ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕ꯫ ꯑꯗꯨꯕꯨꯅꯦ ꯆꯪꯈꯣꯟꯕꯤꯅ ꯅꯪꯒꯤ ꯑꯐꯕ ꯗꯥꯎ ꯑꯐꯕ ꯅꯔꯥꯏꯕꯛ ꯂꯣꯏꯅ ꯄꯨꯗꯨꯅ ꯃꯨꯟꯗꯨꯅ ꯆꯠꯈꯤꯕꯀꯣ ꯏꯃꯥꯗ ꯁꯥꯃꯦꯟ ꯐꯪꯉꯤꯅꯦ꯫ ꯏꯃꯥ ꯌꯥꯗꯦ꯫ ꯏꯃꯥꯅ ꯃꯗꯨ ꯀꯔꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯆꯪꯈꯣꯟꯕꯤꯁꯨ ꯑꯩꯈꯣꯏꯒꯨꯝꯕꯅꯤ꯫ ꯃꯥꯁꯨ ꯍꯤꯡꯅꯕ ꯑꯩꯈꯣꯏꯒꯨꯝ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯈ꯭ꯔꯒꯦ ꯌꯦꯡꯉꯣ꯫ ꯃꯥꯅ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ? ꯅꯪꯅ ꯀꯗꯥꯏꯗ ꯂꯩꯍꯧꯔꯒꯦ? ꯌꯦꯡꯉꯣꯕ꯫ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯇꯅ ꯃꯥꯅ ꯃꯗꯨ ꯉꯝꯒꯗ꯭ꯔꯣ? ꯉꯝꯒꯗ꯭ꯔꯕ? ꯏꯃꯥ ꯆꯪꯈꯣꯟꯕꯤꯒ ꯄꯤꯕꯥꯔꯤꯜꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯖꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯒꯤ ꯐꯠꯇꯕ ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏ꯫ ꯏꯃꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯁꯅꯥꯍꯟꯕꯤ ꯃꯆꯥꯅ ꯃꯥꯒꯤ ꯋꯥꯗꯨ ꯌꯥꯔꯛꯇꯕꯗꯒꯤ ꯃꯄꯤ ꯅꯧꯊꯁꯤꯟꯅꯗꯨꯅ ꯑꯃꯨꯛꯀ ꯊꯦꯝꯂꯛꯏ꯫ ꯕꯦꯝꯃ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯆꯪꯈꯣꯟꯕꯤꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯃꯔꯥꯜ ꯁꯤꯕ ꯅꯠꯇꯦꯅꯦꯍꯦ꯫ ꯅꯪꯕꯨ ꯏꯃꯥꯅ ꯁꯣꯏꯍꯟꯅꯤꯡꯗꯕꯗꯒꯤ ꯐꯠꯇꯕ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯤꯡꯗꯨꯅ ꯏꯃꯥꯅ ꯍꯥꯏꯕꯅꯤꯅꯦ꯫ ꯏꯃꯥꯅ ꯋꯥꯔꯤ ꯀꯌꯥ ꯇꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯥꯖꯔꯨꯗꯅ ꯃꯤꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯝꯕ ꯀꯌꯥ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤ꯫ ꯑꯗꯨꯅ ꯏꯃꯥ ꯄꯥꯈꯠꯂꯤ꯫ ꯑꯃꯨꯛꯇ ꯏꯆꯥꯕꯨ ꯂꯥꯏꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯁꯤ꯫ ꯑꯗꯨꯒ ꯃꯥꯅ ꯅꯪꯉꯣꯟꯗ ꯃꯤꯒꯤ ꯀꯔꯤ ꯐꯠꯇꯕ ꯄꯣꯠ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯍꯥꯏꯔꯛꯂꯅꯤ꯫ ꯂꯩꯔꯒꯅ ꯐꯅꯕ ꯂꯥꯌꯦꯡꯒꯅꯤ, ꯂꯩꯔꯝꯗ꯭ꯔꯦꯗꯅ ꯐꯔꯦ ꯌꯨꯝꯗ ꯁꯠ ꯍꯜꯂꯛꯂꯒ ꯂꯣꯏꯔꯦ꯫ ꯃꯇꯧ ꯂꯩꯕꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ꯫ ꯏꯃꯥ ꯑꯗꯨꯒꯨꯝꯕ ꯀꯩꯁꯨ ꯂꯩꯔꯣꯏꯀꯣ? ꯊꯥꯏꯅꯒꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕꯗ ꯊꯥꯖꯅꯕꯤꯗꯣ ꯍꯧꯖꯤꯛꯇꯤ ꯇꯧꯅꯗ꯭ꯔꯦ꯫ ꯑꯩ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯏꯆꯥꯒꯤ ꯐꯅꯅꯕꯅꯤꯅꯦ꯫ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯒꯤꯕꯨ ꯀꯔꯤ ꯐꯠꯇꯅꯕ ꯁꯤꯜꯂꯨꯗꯧꯔꯤꯅꯣ? ꯌꯦꯡꯉꯣ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕꯗꯣ ꯇꯧꯁꯤꯜꯂꯝꯃꯦꯅ ꯈꯜꯂꯣ꯫ ꯃꯗꯨ ꯉꯥꯛꯊꯣꯛꯅꯕꯅꯤ ꯏꯃꯥꯅ ꯇꯧꯔꯤꯕꯁꯦ꯫ ꯏꯃꯥ ꯑꯩ ꯃꯤꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯃꯔꯥꯜ ꯁꯤꯕ ꯄꯥꯝꯗꯦ꯫ ꯆꯪꯈꯣꯟꯕꯤꯅ ꯅꯣꯡꯃꯇ ꯑꯩꯒꯤ ꯃꯥꯡꯅꯕ ꯇꯧꯔꯛꯈꯤꯕ ꯂꯩꯇꯦ꯫ ꯃꯥꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯏꯇꯦꯡ ꯄꯥꯡꯕꯤꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯑꯩ ꯌꯥꯎꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯐꯠ ꯀꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯇꯧ ꯂꯩꯕꯤꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃꯗꯤ ꯂꯥꯛꯄ ꯍꯧꯈ꯭ꯔꯦ꯫ ꯆꯪꯈꯣꯟꯕꯤꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛꯄꯨ ꯇꯧꯔꯝꯒꯗ꯭ꯔꯅꯤ? ꯇꯧꯔꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯇꯧꯏ꯫ ꯑꯃꯨꯛꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯆꯨꯝꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯃꯇꯧ ꯂꯩꯕꯤ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯜꯂꯦ ꯍꯥꯏꯕ ꯃꯇꯥꯡꯗ ꯑꯣꯏꯔꯦ꯫
ꯃꯃꯥꯒꯤ ꯋꯥꯗꯨ ꯊꯥꯖꯁꯤ ꯀꯗꯥꯏ ꯊꯥꯖꯔꯣꯏꯁꯤ ꯀꯗꯥꯏ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯃꯕꯨꯛꯅꯤꯡ ꯑꯣꯟꯕ ꯍꯧꯔꯛꯂꯦ ꯑꯗꯨꯅ ꯅꯣꯡꯃ ꯂꯥꯏ ꯌꯦꯡꯕꯗꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯦ ꯃꯔꯝꯁꯤꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯂꯥꯏ ꯁꯥꯟꯅꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯦ ꯂꯥꯏ ꯁꯥꯟꯅꯕꯤ ꯅꯨꯄꯤꯗꯨ ꯀꯥ ꯑꯃꯗ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨ ꯃꯩꯅ ꯀꯣꯏꯅ ꯊꯥꯜꯂꯗꯨꯅ ꯃꯌꯥꯏꯗ ꯃꯩ ꯍꯧꯗꯨꯅ ꯆꯦꯡ ꯊꯣꯏꯗꯤꯡ ꯊꯥꯎꯅ ꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯆꯤꯟꯗꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯖꯩꯒ ꯇꯧꯕꯒꯨꯝ ꯃꯩꯅꯨꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯂꯪꯁꯤꯟꯕꯗꯨ ꯎꯔꯝꯃꯤ ꯂꯩꯔꯝꯂꯤꯕ ꯀꯥꯗꯨ ꯃꯝꯇꯛ ꯇꯧꯔꯒ ꯃꯅꯝ ꯅꯨꯡꯁꯤꯕ ꯗꯨꯞꯀꯤ ꯃꯅꯝꯅ ꯋꯥ ꯋꯥ ꯂꯥꯎꯔꯝꯃꯤ ꯃꯃꯥ ꯃꯆꯥ ꯎꯕꯗ ꯏꯕꯦꯂꯩ ꯃꯥꯒꯤ ꯖꯩꯒꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯊꯣꯔꯛꯂꯒ ꯃꯤ ꯂꯥꯛꯄꯗ ꯐꯝꯅꯕ ꯊꯥꯔꯤꯕ ꯐꯤꯗꯥꯗꯨꯗ ꯀꯧꯁꯤꯟꯗꯨꯅ ꯐꯝꯃꯤꯟꯅꯔꯕ ꯃꯇꯨꯡ ꯋꯥꯔꯤ ꯋꯥꯇꯥꯏ ꯍꯧꯔꯛꯏ ꯀꯔꯤ ꯇꯥꯟꯅꯁꯦꯕ ꯏꯕꯦꯝꯃꯈꯣꯏ ꯂꯥꯛꯄꯀꯣ ꯏꯃꯥ ꯑꯩ ꯍꯟꯗꯛꯇꯤ ꯊꯋꯥꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯑꯃꯨꯛꯇ ꯁꯨꯝꯊꯣꯛꯄꯤꯌꯨ ꯅꯍꯥꯟꯒꯤꯗꯨꯔꯥ ꯑꯁꯨꯝꯅ ꯍꯪꯉꯛꯏ ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯁꯅꯥꯍꯟꯕꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯦꯡꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯈꯪꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯥꯅꯤ ꯏꯃꯥ ꯅꯍꯥꯟꯒꯤꯗꯨꯅꯤ ꯉꯁꯤꯗꯤ ꯏꯆꯥꯁꯤꯁꯨ ꯌꯥꯎꯅ ꯂꯥꯛꯆꯔꯦ ꯑꯃꯨꯛꯇ ꯀꯨꯞꯊꯥꯅ ꯌꯦꯡꯕꯤꯌꯨꯕ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯗꯥꯏ 이베마 ꯅꯪꯒꯤ ꯅꯈꯨꯠꯇꯨ ꯃꯤꯍꯨꯜ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯃꯇꯧ ꯂꯩꯕꯤꯁꯨ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯏ 이베ꯂꯩ ꯃꯃꯤꯠ ꯎꯁꯤꯟꯗꯨꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯤꯜꯂꯒ ꯃꯤꯍꯨꯜ ꯑꯗꯨ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟ ꯇꯧꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯅꯪꯒꯤ ꯅꯁꯥꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯈꯤꯒꯦꯀꯣ ꯍꯥꯏꯔꯒ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛ ꯇꯛ ꯇꯛ ꯐꯨꯗꯨꯅ ꯃꯃꯤꯠ ꯎꯁꯤꯜꯂꯒ ꯀꯔꯤꯅꯣ ꯁꯣꯟꯕ ꯍꯧꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯁꯥ ꯍꯥꯏꯕ ꯍꯧꯔꯛꯏ ngasi korong nongzada namom oina saalibi bema mataw lebi asida chingo kana khoyum kana ni yetbado khoyum kana gi sahum phangkibado angang nasti yetliba kana ai mangs thoro masida leiredana kaya ta mabuk phatriba nupi singnu ni tawise yeko adu oiba taragadi nakhoi khangani dana do ibele ai leiringaida nakhoi na dum haina tawba yaba nate nakhoi naral gi matik sab chairak phangan gi do khangani na hayo asumna mamita loina urak badawna loina khanglaba dawna ibelei mamitu tapna panglai as haiga nganna thengna hodaba asasa laksakhida wasita bada mama maza pakhatna sanahanbina ima ibema kari tawba yawrage aikhoida sengna pawdam biyuba asumna mama maza do taningmana khawrangle ibelei gi wadu taga dawgi ibelei da muna yengdura laikre haige ai sin haige taw ibema mataw leibi nangna sienglibana thamoi duga nanga loinara khiba namana bidugi thamoi dugadi othokna khena khreda nang siyu ai hingi haiba mi duni kaya da phatkitraba se ima wa hange siengna hayuko nangi nata koida nangna satlu matamda athum mahau haibadi ladu na singba sarakhiba leibra mataw leibi munna ningsingi aduga khumlai ladu makti sabra sakhidabra kawre ado moida satpada imanabi gi mamana asa thakti adum pizare tudu madudi yarabani as nangonda tharakliba potsi nakhoi yungi kha thangba maikai dagi nakhoi ga yam naknai bema ina piba pot karigi saruribano nangna madu sarudana makhoi gi phattabu usindo nangonda sinjilaklaga nangi laibak phaba dauduna makhoi ni laukhriba sinine aina nganna thengna hodabase achacha lakjaida sanahanbi mana pamba haihanning wado hairaklabada hena mathoi kana hanglai ima hairiba midu kanano ai sam jana khangjare ima haujikti imana ne isagi laman khumbiyu asangba khuding nanai doina langjage awat pa amata lehal mina lakjaki base aidi tumba yadeba ima wari makha tabi hoi madu soidana pangthokadabani laithau ama pangthokdaba yadi ibema mataw leibi nangi ne haina tamlakpa nupani nangi namanabina munkhribudo nangna nungaizana leigadaba mafamdu nangi nataduna munkhredana nupadu nangonda unsilakadaba mamaido namanabiduda onkhibani makhoina thakiba maheiduna phakibani asumna mataw leibi mana nongmada khalludaba kayasi taruraga mana asuk nungsijabi matana asuk sauba namthak tawramba haibagi wakhalda asaubana mangoinaduna phuk haugatuna mafamdudagi thoki mamana khambasu yakhiche asumna numittudagi laisanabi nupiduna hairakhibu wasingdu magokta mikok khudingi neiduna laikre
ꯆꯪꯈꯣꯟꯕꯤꯅ ꯃꯄꯥꯝꯗ ꯂꯥꯛꯄꯗ ꯃꯇꯥꯅꯤ ꯍꯥꯏꯅ ꯃꯣꯃꯣꯅꯣꯛꯅ ꯂꯥꯛꯄꯗꯨ ꯎꯔꯒ ꯃꯇꯧ ꯂꯩꯕꯤꯗꯤ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯃꯃꯥ ꯁꯅꯥꯍꯟꯕꯤꯅ ꯃꯇꯧ ꯂꯩꯕꯤꯗ ꯊꯧꯖꯤꯟꯕ ꯂꯦꯞꯇꯦ ꯅꯨꯃꯤꯠꯁꯤꯁꯨ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯅ ꯑꯗꯨꯝꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯕꯗꯣ ꯅꯁꯥ ꯁꯣꯛꯀꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯁꯥꯗ ꯇꯨꯝ ꯆꯪꯂꯕꯗꯤ ꯇꯨꯝ ꯑꯃꯅ ꯍꯟꯒꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯛꯈꯤꯕꯗꯨ ꯃꯈꯣꯏꯗ ꯍꯜꯍꯟꯒꯗꯕꯅꯤ꯫ ꯆꯪꯈꯣꯟꯕꯤꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯅꯪꯒꯤꯅꯤ, ꯃꯥꯒꯤ ꯅꯨꯄꯥ ꯄꯤꯕꯥꯔꯦꯜꯗꯨꯁꯨ ꯅꯪꯒꯤꯅꯤ꯫ ꯃꯈꯣꯏꯅ ꯃꯨꯟꯗꯨꯅ ꯂꯧꯈꯤꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯨꯟꯗꯨꯅ ꯂꯧꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯍꯥꯏꯔꯛꯄꯅ ꯃꯇꯧ ꯂꯩꯕꯤ ꯃꯊꯃꯣꯏ ꯊꯨꯡꯅ ꯑꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯅ ꯃꯃꯥꯗ ꯈꯨꯝꯂꯛꯏ, ꯏꯃꯥ, ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅꯕꯨ ꯆꯨꯝꯂꯕꯗꯤ ꯑꯩꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯐꯝꯗꯨꯅ ꯈꯛ ꯂꯩꯊꯣꯛꯂꯣꯏ꯫ ꯑꯩꯒꯤ ꯄꯣꯠꯇꯨꯗꯤ ꯑꯩꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯁꯥꯅ ꯃꯃꯥꯒꯤ ꯋꯥꯁꯤ ꯌꯥꯔꯛꯂꯕꯁꯤꯗꯗꯤ ꯁꯅꯥꯍꯟꯕꯤꯗꯤ ꯃꯥꯒꯤ ꯑꯄꯦꯟꯕ ꯅꯤꯡꯕ ꯊꯨꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗꯅꯤ ꯁꯅꯥꯍꯟꯕꯤꯅ ꯀꯨꯏꯅ ꯋꯥꯅ ꯉꯥꯏꯔꯛꯈꯤꯕ꯫ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏ ꯐꯗꯤꯕꯤ ꯑꯃꯗ ꯌꯦꯇꯨꯝ ꯀꯌꯥꯅ ꯃꯈꯣꯡ ꯃꯈꯨꯠ ꯃꯀꯣꯛꯅ ꯆꯤꯡꯕꯗ ꯊꯤꯟꯗꯨꯅ ꯊꯝꯕ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯃꯇꯧ ꯂꯩꯕꯤꯗ ꯁꯤꯟꯅꯩ꯫ ꯃꯇꯧ ꯂꯩꯕꯤꯗꯤ ꯂꯥꯏ ꯐꯗꯤꯕꯤꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯀꯩꯅꯣ ꯁꯤꯕꯨ ꯏꯃꯥ, ꯁꯤꯅ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ? ꯁꯅꯥꯍꯟꯕꯤ ꯃꯈꯨꯜ ꯈꯖꯤꯛ ꯏꯪꯅ ꯃꯆꯥꯅꯨꯄꯤꯗ ꯈꯨꯝꯂꯛꯏ, ꯁ꯭ꯁ, ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯃꯁꯤ ꯑꯁꯝꯕ ꯂꯥꯏ ꯐꯗꯤꯕꯤ ꯅꯠꯇꯦ꯫ ꯃꯁꯤ ꯄꯤꯕꯥꯔꯦꯜꯒꯤ ꯊꯋꯥꯏ ꯌꯥꯎꯔꯕ ꯂꯥꯏ ꯐꯗꯤꯕꯤꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯍꯥꯏꯅꯤꯡꯕ, ꯅꯪꯅ ꯃꯥꯕꯨ ꯀꯧꯕꯗ ꯄꯤꯕꯥꯔꯦꯜ ꯃꯁꯥꯃꯛ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯆꯦꯜꯂꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯑꯄꯪꯕꯤ꯫ ꯑꯁꯦꯡꯕꯒꯤꯔꯣ ꯏꯃꯥ? ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤ꯫ ꯃꯤꯜꯁꯦ ꯑꯔꯣꯏꯕꯗ ꯁꯣꯛꯏ, ꯀꯤꯖꯩ꯫ ꯀꯤꯒꯅꯨ, ꯍꯩꯗꯤꯅꯦ ꯐꯠꯇꯦ꯫ ꯃꯁꯤ ꯇꯧꯕꯗ ꯀꯤꯕ ꯌꯥꯗꯦ, ꯊꯧꯅꯥ ꯐꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ? ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯆꯪꯈꯣꯟꯕꯤꯁꯨ ꯍꯧꯖꯤꯛꯇꯤ ꯄꯤꯕꯥꯔꯦꯜꯒꯤ ꯑꯉꯥꯡꯁꯨ ꯅꯧꯄꯨꯔꯤ꯫ ꯏꯃꯥ, ꯑꯩ ꯉꯝꯂꯔꯣꯏꯗ ꯃꯁꯤꯒꯤ ꯊꯕꯛꯁꯦ꯫ ꯅꯪꯅ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯀꯔꯤꯒꯤ ꯋꯥꯕꯤꯐꯝ ꯊꯣꯛꯄꯒꯦ? ꯅꯪꯒꯤ ꯑꯣꯏꯕ ꯄꯣꯠꯇꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯀꯅꯥꯅꯣ ꯐꯠꯇ꯭ꯔꯤꯕꯁꯤꯕꯣ? ꯃꯁꯤꯗ ꯃꯥꯒꯤ ꯃꯆꯥꯗꯨꯗ ꯀꯔꯤꯁꯨ ꯁꯣꯛꯀꯗꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯋꯥ ꯀꯌꯥꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯇꯧ ꯂꯩꯕꯤꯁꯨ ꯆꯨꯝꯂꯕꯣꯏ ꯅꯤꯡꯗꯨꯅ ꯃꯃꯥꯅ ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛ ꯃꯈꯩ ꯄꯥꯡꯊꯣꯛꯂꯒ ꯂꯦꯞꯈ꯭ꯔꯦ꯫ ꯁꯅꯥꯍꯟꯕꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯂꯥꯏ ꯐꯗꯤꯕꯤꯁꯦ ꯅꯪꯅ ꯇꯨꯝꯕ ꯐꯃꯨꯡꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯊꯝꯒꯗꯕ꯫ ꯑꯗꯨꯒꯅꯦ, ꯃꯁꯤꯗ ꯅꯪ ꯅꯠꯇꯅ ꯀꯅꯥ ꯑꯃ ꯎꯕ ꯄꯥꯏꯕ ꯊꯦꯡꯕ ꯌꯥꯗꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕ ꯑꯩꯈꯣꯏ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯨ ꯑꯣꯏꯅ ꯆꯪꯈꯣꯟꯕꯤꯒꯤ ꯃꯃꯥ ꯎꯍꯟꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯄꯥꯟꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯆꯪꯉꯨ ꯅꯪꯒꯤ ꯀꯥꯗ ꯊꯝꯗꯨꯅ ꯄꯤꯕꯥꯔꯦꯜꯕꯨ ꯅꯅꯥꯛꯇ ꯀꯧꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯂꯥꯏ ꯐꯗꯤꯕꯤꯗꯨ ꯆꯦꯠꯅ ꯄꯨꯗꯨꯅ ꯃꯇꯧ ꯂꯩꯕꯤ ꯃꯥꯒꯤ ꯀꯥꯗꯝꯅ ꯂꯥꯛꯂꯤ꯫ ꯃꯇꯧ ꯂꯩꯕꯤ ꯍꯧꯖꯤꯛꯇꯤ ꯃꯇꯥꯒꯤ ꯈꯟꯈꯤꯗ꯭ꯔꯦ꯫ ꯀꯜꯂꯛꯄ ꯁꯥꯎꯅꯤꯡꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯂꯥꯏ ꯐꯗꯤꯕꯤꯗꯨ ꯄꯥꯏꯈꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯄꯤꯕꯥꯔꯦꯜ, ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯆꯪꯈꯣꯟꯕꯤꯕꯨ ꯊꯅꯝꯂꯒ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯃꯥꯅ ꯑꯁꯨꯝ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯃꯇꯧ ꯂꯩꯕꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯁꯨꯡ ꯃꯥꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨ ꯇꯧꯕ ꯉꯝꯕꯒꯤ ꯏꯊꯤꯜ ꯑꯃ ꯃꯁꯥꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯇꯧ ꯂꯩꯕꯤ ꯃꯃꯥꯒꯤ ꯂꯥꯡꯗ ꯊꯨꯈ꯭ꯔꯕꯤ ꯑꯁꯨꯝ ꯑꯔꯥꯟ ꯃꯁꯛ ꯈꯪꯗ꯭ꯔꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯌꯥꯝ ꯊꯥꯖꯗꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯤꯕꯥꯔꯦꯜ ꯆꯪꯈꯣꯟꯕꯤ ꯌꯥꯎꯗꯅ ꯃꯊꯟꯇ ꯃꯇꯧ ꯂꯩꯕꯤ ꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯧ ꯂꯩꯕꯤ ꯈꯣꯏꯗ ꯂꯥꯛꯏ꯫ ꯄꯤꯕꯥꯔꯦꯜ ꯃꯇꯧ ꯂꯩꯕꯤ ꯎꯕꯗ, ꯃꯇꯧ ꯂꯩꯕꯤ, ꯑꯩ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯝ ꯀꯨꯏꯔꯦ, ꯑꯗꯨꯅ ꯅꯪ ꯎꯅꯤꯡꯗꯅ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯍꯥꯟꯕ ꯎꯕꯗꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯍꯟꯕꯒꯨꯝ ꯐꯥꯎꯈꯤꯕꯅ ꯂꯝꯕꯤ ꯂꯥꯟꯅ ꯆꯠꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯦ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯁꯨꯝꯅ ꯃꯇꯧ ꯂꯩꯕꯤ ꯑꯃꯗꯤ ꯄꯤꯕꯥꯔꯦꯜ ꯌꯥꯅꯗꯨꯅ ꯃꯇꯧ ꯂꯩꯕꯤꯅ ꯂꯥꯏ ꯐꯗꯤꯕꯤꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯃꯥꯅ ꯇꯧꯍꯟꯅꯤꯡꯕ ꯃꯑꯣꯡꯗ ꯄꯤꯕꯥꯔꯦꯜꯕꯨ ꯇꯧꯍꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯤ ꯆꯪꯈꯣꯟꯕꯤꯅꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯅꯔꯤꯕ ꯊꯕꯛꯁꯤꯗꯤ ꯆꯪꯈꯣꯟꯕꯤꯗꯤ ꯃꯪꯒꯨꯝꯕꯅꯤ, ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯗꯨꯕꯨ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯂꯩꯃꯤꯟꯅꯕ ꯑꯣꯏꯕꯅ ꯆꯪꯈꯣꯟꯕꯤꯅ ꯄꯤꯕꯥꯔꯦꯜꯒꯤ ꯑꯍꯣꯡꯕ ꯀꯌꯥꯗꯨ ꯎꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃ, ꯅꯨꯄꯥ, ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯇꯨꯝꯕꯤꯌꯨ꯫ ꯏꯁꯥꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯃꯪꯂꯥꯛꯅꯒꯦ ꯌꯥꯝꯅ ꯇꯧꯏ꯫ ꯑꯩꯈꯣꯏꯅꯤ ꯇꯨꯝꯂꯕꯗꯤ ꯅꯪꯅ ꯇꯥꯔꯒ ꯍꯧꯗꯣꯔꯛꯄꯁꯨ ꯌꯥꯏ꯫ ꯄꯤꯕꯥꯔꯦꯜ ꯌꯥꯝ ꯁꯥꯎꯅꯤꯡꯅ, ꯅꯪ ꯊꯣꯛꯄ ꯑꯗꯨꯝ ꯇꯨꯝ, ꯅꯨꯄꯤꯅꯤ ꯍꯦꯡꯉꯣ ꯍꯦꯡꯉꯥ ꯌꯥꯝ ꯍꯩꯅꯗꯦ, ꯆꯠꯊꯣ ꯁ꯭ꯋꯥꯏꯗ ꯍꯥꯏꯔꯝꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ꯫ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯉꯣꯟꯗꯒꯤ ꯄꯤꯕꯥꯔꯦꯜꯅ ꯏꯔꯥꯞ ꯂꯥꯞꯊꯣꯛꯄꯗꯨ ꯎꯕꯗ ꯆꯪꯈꯣꯟꯕꯤꯗꯤ ꯊꯃꯣꯏ ꯀꯥꯏꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯊꯟꯇ ꯈꯜꯂꯤꯕꯅꯤ, ꯑꯩꯅ ꯅꯐꯝꯗ ꯀꯔꯤ ꯏꯔꯥꯜ ꯂꯪꯖꯔꯨꯕꯒꯤꯅꯣ? ꯍꯟꯗꯛ
ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯠꯂꯛꯂꯤꯕ ꯃꯇꯧꯁꯤꯕꯣ ꯋꯥ ꯑꯃꯠꯇ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯐ꯭ꯔꯪ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯤ ꯑꯩꯅ ꯉꯥꯡꯕꯁꯨ ꯑꯃꯠꯇ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯀꯞꯆꯔꯤ ꯇꯧꯐꯝ ꯑꯁꯨꯝ ꯈꯪꯂꯛꯇꯕꯗꯒꯤ ꯅꯣꯡꯃ ꯆꯪꯈꯣꯟꯕꯤ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯑꯋꯥꯕꯒꯤ ꯋꯥꯔꯤꯗꯨ ꯇꯝꯗꯨꯅ ꯄꯣꯊꯥꯖꯒꯦ ꯈꯟꯅ ꯂꯥꯛꯏ ꯃꯇꯧ ꯂꯩꯕꯤ ꯃꯃꯥꯗ ꯏꯃꯥ ꯑꯥꯗ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕꯁꯤꯕꯨ ꯆꯪꯈꯣꯟꯕꯤ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯅꯦ ꯏꯃꯥ ꯑꯩ ꯃꯥꯒ ꯊꯦꯡꯅꯕ ꯉꯝꯃꯣꯏ ꯌꯥꯝ ꯍꯩꯅꯗꯦ ꯑꯩ ꯂꯩꯇꯦ ꯍꯥꯏꯔꯒ ꯊꯥꯗꯣꯛꯈꯣꯀꯣ ꯑꯩ ꯃꯅꯤꯡꯊꯣꯡ ꯐꯥꯎꯔꯒ ꯊꯣꯛꯈ꯭ꯔꯒꯦ ꯏꯃꯨꯡꯗ ꯂꯣꯜꯂꯕꯁꯨ ꯅꯝꯗꯅ ꯐꯥꯛꯂꯒ ꯊꯤꯔꯛꯀꯗꯕ ꯏꯀꯥꯏ ꯈꯪꯈꯤꯗ꯭ꯔꯕ ꯃꯤꯗꯥꯅꯤ ꯏꯃꯥ ꯌꯧꯁꯤꯜꯂꯤ ꯑꯩ ꯆꯠꯂꯦꯀꯣ ꯏꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯅꯍꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯈ꯭ꯔꯦ ꯆꯪꯈꯣꯟꯕꯤꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯍꯟꯕꯤꯗ ꯃꯇꯧ ꯂꯩꯕꯤ ꯍꯪꯂꯛꯏ ꯏꯃꯥꯆꯧꯕꯤ ꯑꯩ ꯂꯥꯛꯂꯤꯌꯦ ꯑꯆꯥ ꯑꯊꯛ ꯈꯔꯁꯨ ꯌꯥꯎꯔꯛꯄꯅꯤ ꯁꯤ ꯂꯧꯁꯤꯜꯂꯨ ꯃꯇꯧ ꯂꯩꯕꯤꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯃꯇꯧ ꯂꯩꯕꯤ ꯑꯣ ꯃꯇꯧ ꯂꯩꯕꯤ ꯑꯩꯕꯨ ꯍꯧꯖꯤꯛꯇ ꯃꯥ ꯃꯥꯟꯕ ꯑꯃ ꯆꯪꯈꯤꯕꯒꯨꯝ ꯇꯧꯏꯗ ꯁꯅꯥꯍꯟꯕꯤ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯃꯃꯤꯠꯇꯨꯅ ꯍꯟꯅ ꯌꯦꯡꯗꯅ ꯈꯨꯝꯂꯛꯏ ꯕꯦꯝꯃ ꯃꯥꯗꯤ ꯂꯩꯇꯦꯅꯦ ꯊꯕꯛ ꯆꯤꯟꯖꯕ ꯏꯆꯥꯅꯤꯅ ꯌꯨꯝꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯁꯪꯗꯦ ꯃꯤꯔꯦꯝ ꯊꯧꯔꯦꯝ ꯃꯌꯥꯝ ꯑꯃ ꯌꯨꯝꯁꯤ ꯂꯥꯛꯂꯤꯕꯁꯦ ꯃꯥꯗꯤ ꯎꯅꯕꯒ ꯑꯃꯠꯇ ꯁꯪꯖꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯊꯥꯖꯗꯅ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗ ꯏꯀꯥꯏꯕ ꯄꯤꯔꯛꯄꯁꯦ ꯆꯪꯈꯣꯟꯕꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯃꯃꯥꯏ ꯉꯥꯡꯁꯪ ꯉꯥꯡꯈꯠꯂꯛꯏ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯂꯛꯇ꯭ꯔꯤ ꯏꯃꯥꯆꯧꯕꯤ ꯃꯇꯧ ꯂꯩꯕꯤꯁꯨ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯍꯜꯂꯣ ꯏꯕꯦꯝ ꯁꯤꯁꯦ ꯅꯪꯅ ꯄꯨꯔꯛꯄ ꯑꯆꯥ ꯑꯊꯛꯁꯤꯡꯁꯦ ꯁꯦꯜ ꯄꯥꯏꯗꯕ ꯑꯩꯈꯣꯏꯅ ꯆꯥꯕ ꯍꯩꯅꯒꯗꯕ ꯃꯥꯟꯗꯦ ꯄꯨꯈꯣ ꯏꯃꯥꯆꯧꯕꯤ ꯑꯩꯈꯣꯏ ꯆꯥꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯄꯨꯔꯛꯄꯅꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯄꯨꯕ ꯉꯝꯖꯔꯣꯏ ꯏꯃꯥꯆꯧꯕꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯇꯧ ꯂꯩꯕꯤꯗꯣ ꯑꯩ ꯂꯥꯛꯑꯝꯃꯦ ꯍꯥꯏꯗꯅ ꯈꯔ ꯑꯃꯨꯛꯇ ꯇꯝꯕꯤꯌꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯄꯤ ꯏꯔꯥꯠ ꯆꯦꯟꯅ ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤ ꯃꯃꯥꯆꯧꯕꯤꯅ ꯎꯠꯂꯛꯂꯤꯕꯁꯤꯕꯨ ꯈꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯑꯁꯨꯝꯅ ꯄꯤꯕꯥꯔꯦꯜꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯐꯪꯂꯛꯇꯕ ꯊꯥ ꯑꯃꯗꯒꯤ ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯁꯨꯖꯤꯜꯂꯛꯂꯤ ꯅꯣꯡꯃꯗꯤ ꯊꯥꯖꯗꯅ ꯄꯤꯕꯥꯔꯦꯜ ꯆꯪꯈꯣꯟꯕꯤꯗ ꯌꯥꯝ ꯏꯪ ꯇꯞꯄ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯆꯪꯈꯣꯟꯕꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯁꯨꯛꯉꯝ ꯉꯝꯗ꯭ꯔꯦ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯄꯥꯝꯃꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃ ꯂꯩ ꯑꯩ ꯃꯥꯒ ꯄꯨꯟꯁꯤꯁꯦ ꯃꯈꯥ ꯇꯥꯅ ꯍꯔꯥꯎꯅ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ ꯋꯥꯁꯤ ꯇꯥꯕꯗ ꯆꯪꯈꯣꯟꯕꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯄꯤ ꯁꯤꯟꯊꯔꯛꯄ ꯈꯪꯍꯧꯗꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯒꯤ ꯑꯁꯤꯒꯨꯝꯂꯕ ꯐꯤꯕꯝꯁꯤ ꯌꯧꯔꯐꯥꯎ ꯑꯗꯨꯛ ꯀꯟꯕ ꯋꯥꯍꯩ ꯍꯥꯏꯕ ꯉꯝꯂꯤꯕ ꯀꯔꯤꯒꯤ ꯅꯪ ꯑꯩ ꯌꯥꯝꯅ ꯅꯨꯡꯁꯤꯗꯅ ꯂꯧꯅ ꯂꯩꯅꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯃꯁꯨ ꯐꯪꯒꯗꯕꯒꯤ ꯉꯥꯏꯔꯒ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯄꯤꯕꯥꯔꯦꯜ ꯃꯔꯛ ꯐꯠꯊꯠꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯂꯦꯞꯈ꯭ꯔꯦꯗꯅ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯑꯣꯛꯂꯤ ꯈꯥꯔꯤ ꯄꯦꯜꯂꯤ ꯑꯩ ꯃꯈꯥ ꯑꯃꯨꯛ ꯍꯟꯅ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯅꯄꯥꯝ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯋꯥꯍꯩꯁꯦ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯇꯥꯕ ꯉꯝꯒꯅꯤ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃꯅ ꯅꯟꯊꯔꯛꯄꯒꯨꯝ ꯆꯪꯈꯣꯟꯕꯤꯗ ꯊꯣꯛꯂꯛꯏ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯕ ꯃꯥꯗꯣ ꯍꯧꯖꯤꯛꯇꯤ ꯂꯝꯂꯥꯟꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯃꯆꯥꯗꯣ ꯃꯄꯥ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯄꯨꯟꯁꯤ ꯂꯝꯕꯤ ꯀꯔꯝ ꯆꯠꯀꯅꯤ ꯃꯄꯨꯔꯣꯏꯕ ꯌꯥꯎꯗ꯭ꯔꯕꯗ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯤꯅ ꯆꯪꯈꯣꯟꯕꯤ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯁꯣꯟ ꯁꯣꯟꯊꯈ꯭ꯔꯦ ꯀꯞꯆꯕꯗꯅ ꯃꯊꯧꯗꯥꯡ ꯑꯣꯏꯔꯛꯂꯤ ꯅꯣꯡꯃ ꯆꯪꯈꯣꯟꯕꯤ ꯀꯩꯊꯦꯜ ꯊꯣꯔꯛꯄꯗ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥ ꯃꯇꯧ ꯂꯩꯕꯤ ꯑꯅꯤꯒꯤ ꯌꯥꯝ ꯅꯛꯁꯤꯟꯅꯅ ꯄꯣꯠ ꯂꯩꯃꯤꯟꯅꯔꯤꯕꯗꯨ ꯂꯥꯞꯇꯛꯅ ꯎꯔꯦ ꯆꯪꯈꯣꯟꯕꯤ ꯃꯥꯅ ꯎꯔꯤꯕꯗꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯃꯇꯩ ꯃꯅꯥꯎ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯊꯦꯡꯊꯨ ꯉꯥꯊꯨ ꯅꯣꯛꯃꯤꯟꯅꯔꯒ ꯄꯣꯠ ꯂꯩꯃꯤꯟꯅꯕꯗꯨ ꯎꯔꯦ ꯃꯃꯤꯠꯃꯛꯅ ꯎꯔꯤꯕ ꯄꯣꯠꯇꯨ ꯆꯪꯈꯣꯟꯕꯤ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯆꯪꯈꯣꯟꯕꯤ ꯃꯊꯟꯇ ꯈꯜꯂꯤ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯑꯣꯏꯔꯝꯂꯣꯏꯗ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜ ꯀꯥꯔꯛꯄꯗ ꯆꯨꯝꯅ ꯁꯨꯝ ꯊꯦꯡꯅꯕꯗꯒꯤ ꯋꯥꯔꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯗ ꯑꯩ ꯐꯠꯇꯅ ꯈꯟꯕ ꯆꯨꯝꯗꯦꯗ ꯑꯩ ꯐꯠꯇꯅ ꯈꯜꯍꯩꯗꯦꯗ ꯑꯁꯨꯝꯅ ꯂꯥꯟꯅ ꯈꯟꯗꯅꯕ ꯃꯁꯥ ꯃꯊꯟꯇ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅꯗꯤ ꯃꯌꯦꯛ ꯑꯁꯨꯝ ꯁꯦꯡꯅ ꯇꯥꯔꯛꯂꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯂꯣꯏꯅꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯖꯕ ꯃꯥꯡꯍꯜꯂꯕꯗ ꯆꯪꯈꯣꯟꯕꯤ ꯊꯃꯣꯏꯗꯣ ꯆꯦꯛꯈꯥꯏꯕꯒꯨꯝ ꯆꯩꯅꯥ ꯀꯟꯅ ꯐꯥꯎꯔꯛꯏ ꯇꯟꯖꯥ ꯃꯥꯡꯍꯟꯗꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯇꯧ ꯂꯩꯕꯤ ꯅꯣꯏꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯄꯤꯕꯥꯔꯦꯜꯗ ꯃꯈꯣꯜ ꯅꯤꯛꯅꯃꯨꯛ ꯍꯪꯂꯛꯏ ꯅꯪꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯑꯩꯒ ꯀꯥꯏꯅꯕ ꯄꯥꯝꯂꯤꯕ ꯃꯤꯁꯛꯇꯨꯗꯤ ꯑꯇꯣꯞꯄꯁꯨ ꯅꯠꯇꯕ ꯑꯩꯒ ꯍꯦꯛ ꯂꯣꯏꯅꯖꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯒ ꯍꯥꯏꯅ ꯁꯥꯎꯅꯤꯡꯅ ꯃꯇꯧ ꯂꯩꯕꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯊꯣꯔꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛ ꯊꯠꯅ ꯄꯤꯕꯥꯔꯦꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯪꯈꯣꯟꯕꯤꯗ ꯍꯥꯏ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯑꯩꯒ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯔꯛꯇ ꯌꯦꯠꯀꯦꯁꯨ ꯈꯜꯂꯛꯀꯅꯨ ꯏꯕꯥꯅꯤꯒꯤ ꯌꯥꯅꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯩ ꯃꯥꯒ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯂꯣꯏꯔꯦ ꯅꯪ ꯑꯩꯒꯤ ꯌꯨꯝꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯤ
ꯑꯁꯨꯝꯅ ꯆꯪꯈꯣꯟꯕꯤ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯇꯥ ꯑꯗꯨꯅ ꯃꯥꯒꯤ ꯌꯨꯝ ꯊꯨꯒꯥꯏꯔꯝꯕꯗꯣ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯤ, ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ, ꯃꯥꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯃꯥꯒꯤ ꯃꯇꯥꯅ ꯂꯣꯏꯅ ꯄꯨꯟꯅ ꯄꯨꯅꯕ ꯍꯣꯠꯅꯔꯝꯒꯅꯤ ꯍꯥꯏꯕ ꯃꯃꯪꯗ ꯐꯥꯎꯕ ꯃꯪꯈꯤꯗꯕꯅꯤ꯫ ꯆꯪꯈꯣꯟꯕꯤ ꯃꯇꯧ ꯂꯩꯕꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥ ꯈꯔ ꯉꯥꯡꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯄꯤꯅ ꯊꯨꯝꯍꯠꯂꯕ ꯃꯤꯠꯂꯨꯗꯨ ꯄꯥꯡꯂꯕꯁꯨ ꯀꯔꯤꯝꯇꯗꯤ ꯎꯈꯤꯗ꯭ꯔꯦ꯫ ꯊꯥꯖꯕ ꯃꯥꯡꯂꯕ ꯀꯥꯏꯔꯕ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯂꯛꯇꯕꯗꯒꯤ ꯆꯪꯈꯣꯟꯕꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯂꯩꯔꯝꯂꯤꯕ ꯀꯩꯊꯦꯜꯗꯨꯒꯤ ꯃꯤꯌꯥꯝꯗꯨ ꯆꯪꯈꯣꯟꯕꯤꯕꯨ ꯀꯩꯗꯧꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅꯕ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯕꯤꯕꯥꯔꯦꯜꯒ ꯃꯇꯧ ꯂꯩꯕꯤꯒꯗꯤ ꯃꯤꯇꯣꯞ ꯃꯤꯁꯛ ꯈꯪꯅꯗꯕ ꯃꯒꯨꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯊꯣꯔꯛꯈꯤ꯫ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨꯅ ꯆꯪꯈꯣꯟꯕꯤꯕꯨ ꯑꯅꯛꯄ ꯂꯥꯌꯦꯡꯐꯝ ꯑꯃꯗ ꯄꯨꯁꯤꯟꯕꯤꯗꯨꯅ ꯃꯃꯥ ꯀꯧꯗꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯆꯪꯈꯣꯟꯕꯤ ꯋꯥꯈꯜ ꯇꯥꯗꯅ ꯇꯥꯗꯨꯅ ꯂꯩ꯫ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯃꯃꯪꯗ ꯃꯄꯥ ꯂꯥꯛꯇꯨꯅ "ꯏꯆꯥ ꯏꯕꯦꯝꯃ, ꯏꯄꯥꯗꯤ ꯏꯆꯥꯒꯤ ꯅꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯒꯗꯕꯅꯤ, ꯊꯧꯅꯥ ꯐꯕꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯃꯥ ꯃꯆꯥꯅ ꯊꯣꯛꯍꯟꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯇꯧ ꯂꯩꯕꯤ ꯑꯃꯗꯤ ꯃꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡꯗꯨꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯆꯪꯈꯣꯟꯕꯤꯗ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯕꯤꯔꯝꯂꯦ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯄꯥꯅ ꯍꯥꯏꯕꯤꯔꯝꯂꯦ꯫ "ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ, ꯅꯪꯒꯤ ꯍꯤꯡꯅꯕꯒꯤꯗꯃꯛ, ꯅꯪꯒꯤ ꯍꯛꯀꯤꯗꯃꯛ ꯅꯍꯥꯛ ꯊꯧꯅꯥ ꯐꯅ ꯐꯠꯇꯕ ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯄꯥꯗꯨ ꯆꯠꯈꯤ꯫ ꯆꯪꯈꯣꯟꯕꯤꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯃꯃꯥꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯀꯞꯂꯝꯕꯗꯨ ꯎꯔꯦ꯫ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯈꯪꯂꯕꯗ ꯄꯥꯎ ꯄꯨꯝꯕ ꯃꯃꯥꯗ ꯇꯝꯂꯔꯦ꯫ "ꯏꯃꯥꯒꯤ ꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯤꯕꯨ? ꯏꯁꯨꯗꯨꯁꯨ ꯇꯥꯏꯕꯪ ꯐꯥꯎꯔꯝꯗꯥꯏ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤ ꯕꯤꯕꯥꯔꯦꯜ ꯑꯃꯗꯤ ꯃꯇꯧ ꯂꯩꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ꯫ ꯅꯪꯁꯦ ꯑꯁꯨꯛ ꯅꯔꯥꯏꯕꯛ ꯊꯤꯒꯅꯤ ꯍꯥꯏꯕ ꯏꯃꯥꯅ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦꯗꯀꯣ"꯫ ꯉꯁꯤ ꯂꯨꯍꯣꯡꯒꯅꯤ ꯇꯥꯕꯗꯒꯤ ꯆꯪꯈꯣꯟꯕꯤ ꯀꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯁꯠ ꯁꯦꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯌꯨꯝ ꯇꯟꯅ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯇꯧ ꯂꯩꯕꯤꯒꯤ ꯀꯥꯗꯨꯗ ꯆꯦꯟꯁꯤꯜꯂꯒ ꯂꯥꯏ ꯐꯗꯤꯕꯤꯗꯨ ꯀꯣꯏꯊꯤ ꯊꯤ꯫ ꯃꯇꯧ ꯂꯩꯕꯤꯒꯤ ꯐꯃꯨꯡꯗ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯂꯥꯏ ꯐꯗꯤꯕꯤꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯏ꯫ ꯁꯣꯝꯗꯅ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯕꯤꯕꯥꯔꯦꯜꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯄꯒꯨꯝ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯕꯤꯕꯥꯔꯦꯜ ꯃꯇꯧ ꯂꯩꯕꯤꯅ ꯀꯩꯅꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯩ ꯀꯣꯏꯔꯝꯕꯗꯨ ꯎꯕꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯥꯝ ꯉꯛꯅ "ꯀꯔꯤꯅꯣ ꯑꯩꯕꯨ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯑꯩ ꯉꯝꯃꯣꯏ, ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ, ꯑꯩ ꯅꯨꯄꯤ ꯂꯩ" ꯍꯥꯏꯔꯗꯨꯅ ꯌꯦꯠꯂꯝꯂꯤꯕ ꯂꯨꯍꯣꯡꯕꯒꯤ ꯀꯣꯛꯌꯦꯠꯇꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯠ ꯂꯪꯊꯣꯛꯈꯤ꯫ ꯃꯇꯝꯁꯤꯗ ꯃꯇꯧ ꯂꯩꯕꯤ ꯃꯃꯥ ꯃꯆꯥꯁꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯥꯛꯁꯟꯖꯕ ꯉꯝꯗꯕꯒꯨꯝ ꯀꯟꯅ ꯀꯟꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯃꯆꯤꯟꯗꯨ ꯈꯥꯡꯕ ꯃꯁꯥꯅ ꯌꯥꯗꯕ ꯃꯈꯩ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯀꯔꯝꯅ ꯕꯤꯕꯥꯔꯦꯜꯕꯨ ꯁꯦꯝꯖꯤꯟꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯉꯩ ꯍꯥꯠꯈꯤꯕ ꯍꯥꯏꯕꯅꯆꯤꯡꯕ ꯈꯦꯛꯅ ꯂꯥꯎꯅ ꯍꯥꯏꯗꯣꯔꯛꯂꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯑꯉꯥꯎꯕꯤꯒꯨꯝ ꯃꯈꯣꯏꯅ ꯁꯦꯠ ꯆꯥꯔꯤꯕ ꯃꯐꯤꯗꯨꯕꯨ ꯁꯦꯒꯥꯏꯕ, ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯁꯝꯕꯨ ꯐꯣꯏꯖꯕꯅꯆꯤꯡꯕ ꯇꯧꯗꯨꯅ ꯈꯥꯝꯕꯤꯅꯕ ꯂꯩꯇ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯇꯥꯈꯤ꯫ ꯕꯤꯕꯥꯔꯦꯜ ꯆꯪꯈꯣꯟꯕꯤꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯜꯂꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯞꯇꯨꯅ ꯃꯈꯨ ꯈꯨꯗ ꯀꯨꯟꯊꯗꯨꯅ ꯆꯪꯈꯣꯟꯕꯤ ꯂꯥꯜꯂꯦ ꯍꯥꯏꯖꯔꯔꯦ꯫ "ꯆꯪꯈꯣꯟꯕꯤ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯑꯩꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯈꯪꯕꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯇꯧꯈꯤꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯦ, ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ"꯫ ꯆꯪꯈꯣꯟꯕꯤ ꯃꯆꯥ ꯀꯥꯏꯅꯈꯤꯕꯒꯤ ꯀꯥꯏꯔꯤꯕ ꯊꯃꯣꯏꯗꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯔꯥꯜꯗꯤ ꯅꯠꯇꯦꯀꯣ ꯈꯟꯅ ꯐꯥꯖꯤꯟꯖꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯍꯣꯏ, ꯑꯩ ꯂꯣꯏꯅ ꯈꯪꯏ ꯅꯪꯒꯤ ꯅꯔꯥꯜ ꯅꯠꯇꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯥꯡꯕ ꯌꯥꯕꯗꯤ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩ ꯄꯦꯟꯊꯣꯛꯂꯒꯦ, ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨꯁꯨ ꯉꯥꯛꯄꯤꯔꯕꯅꯤ"꯫ ꯑꯁꯨꯝꯅ ꯃꯆꯥ ꯀꯥꯏꯅꯈꯤꯕꯒꯤ ꯑꯋꯥꯕꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯊꯃꯤꯟꯅꯗꯨꯅ ꯇꯦꯡꯊꯥꯃꯤꯟꯅꯩ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯆꯪꯈꯣꯟꯕꯤ ꯑꯃꯗꯤ ꯕꯤꯕꯥꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯐꯩꯕꯣꯛ ꯄꯣꯛꯂꯤ꯫ ꯃꯆꯥ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯑꯌꯥꯝꯕꯅ ꯐꯈ꯭ꯔꯦ꯫ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕ ꯀꯌꯥꯅ ꯊꯜꯂꯕ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯉꯝꯂꯛꯂꯦ꯫ ꯏꯁꯣꯔ ꯁꯦꯕ, ꯏꯁꯣꯔ ꯈꯨꯔꯨꯝꯕꯗ ꯃꯕꯨꯛꯅꯤꯡ ꯂꯨꯞꯇꯨꯅ ꯏꯪ ꯇꯞꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯀꯔꯥꯏꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯂꯥꯏꯅ ꯍꯥꯏꯔꯕꯅꯤ ꯍꯥꯏꯅ ꯄꯪꯊꯥ ꯊꯥꯖꯕꯁꯨ ꯐꯠꯇꯦ꯫ ꯇꯧꯗꯕ ꯂꯩꯇꯕ ꯄꯣꯠꯇ ಲಾꯏꯅ ꯍꯥꯏꯖꯤꯜꯂꯒ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯄꯤꯕ, ꯑꯃꯅ ꯑꯃꯕꯨ ꯂꯥꯟꯅ ꯈꯟꯅꯍꯟꯕ ꯀꯌꯥꯅ ꯆꯤꯡꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯇꯥꯔꯝꯗꯥꯏ ꯈꯣꯡꯐꯝ ꯍꯥꯟꯅ ꯌꯦꯡꯍꯧꯁꯤ꯫ ꯀꯜꯂꯛꯄ ꯀꯔꯥꯝ ꯆꯥꯎꯕ ꯃꯤꯒꯤ ꯐꯠꯇꯅꯕ ꯁꯤꯟꯕ ꯃꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯁꯥꯗ ꯍꯟꯖꯤꯜꯂꯤ꯫
ꯅꯣꯡꯊꯛꯇ ꯇꯤꯟ ꯁꯤꯠꯀꯠꯂꯒ ꯏꯃꯥꯏꯗ ꯇꯥꯏ, ꯏꯁꯥꯅ ꯀꯥꯎꯗꯕ ꯐꯩ꯫